Central Forces singna state asida hauzik thokliba irang asida kuki kulai paiba singda lona amadi phong na mateng pangi haibagi wahouda chingi tongan ba mafam singda naga miyamga Central Forces singi marakta muknabagi thaudok noma gi hengalakli ngasi Sogrul district tongan ba mafamda tangkhul naga nupi singa Assam Rifle ga chawna muknaba thokrai Assam Rifle ki maikai digi su khongjang sangsin ba miyam tan khaina ba nongmai amadi tear gas sing kapagi mathakta nupa personnel na khongjang sangsin ba yawba nupi sing fawba tana raga chaina kanbagi video social media da viral oikrai naga miyam da kuki sing na ka henba thawong kaya chathai haiduna furup ani marakta nauna thokliba ungkhanaba sina maram oiraga naga taba area da matam kharagi mamangdagi Central Force maruaina Assam Rifle gi movement asi thingduna lakhibani adubu ngasi yoina Ukhrul district ki New Haven Loho village Sogbau village amade Finish corner yauna mafam kharada Assam Rifle gi maikai digi nampu da chatna bahonabada miyam da lambi da uwa faizan ba amade mai thaba yauna hena khongjang kansin ki maduna maram waraga Assam Rifle gi maikai digi su miyam adubu tankhaina ba nongthakta nomai kapkhatpa tear gas kapa amade lathi charge ki thabak sing chatharakhi Security ki action da miyoi kaya asopan nangki haujisu nagamyam amadi Assam Rifle ki muknabagi thabak asi mafam kaya da chathari hairi